अहानबदा हौजिक फाउबगी मरुइबा पाउसिंग थमजरी CAB चनबा यारोय अखोय मिकअप थोक्लसी हाइना मफम कयादगी खिंगलखिबा कांगसिगी मखोलना तंपाकी डिस्ट्रिक्ट सिंगदा पुमनिन निनख्रे मिनिस्टर अमित शाह ना ताद्रबदी नॉर्थ ईस्ट की मियामना अखोयगी येलहोमी सिंगबु कंजनबा अपाम लमीदा चटखिबा ताबनी हाइना नेफ्यू की कन्वेनर युंगथोंजा लांचाना हाइख्रे बोरा मनुंगदा अमदी ब्लैंकेट की बैग मनुंगदा हपचिलगा लोतुना पुरकपा मसिंग यामलबा WY टैबलेट अमदी ब्राउन शुगर को कोनना मियोय अमा असम राइफल्स ना फागत पंगमख्रे ngasi ayuk Richter scale mari dasmik mapan yongna yuhar hakre dukan ningkhaibagi thongdokta simiani sokuna aruba pimamda laikanakre Kurumzari Times of Manipur gi nungthil paumi eng tabir punamakpu ARUNBALA taram okchuri hojik fawgi maruiba pausing miyamda sandokna pijari awang nongpok bharat taleriba state singi miyamna citizenship amendment bill gi mayokta khongjang sangsinkhre lamdam asida su men pekelising makhada miyamna amadi mahairoi singna khongjang sangsinkhe khongjang manungda miyamna CAB chatnaba yaroi aikoi mikap thoklasi haina mafam kayadagi khinglak kiba kangsigi makholna tampaki district singda pumnin ninkre ngasi ayu pung taraga mathoi makhairom tarakpa matamdagi miyamna hongnaruba tawdana masa masagi sinpham thadoknaduna lambi da thongnaraktana mafam da lairamba pot chai singda apai ba pot chai sing season aduna kangsi khingba loinana CAB gi mayokta leftly haibagi slogan lawba loinana human chain semduna khongjang sangsinkhe Manipuri mara Khwairamban Kaithel Phambi Ima Singh Nasu Masa Masagi Sintha Thadoktuna Lambi da Thoraktuna Khongjang Sangsinkhe Khongjang aduda Lambi da Lakiba Miyam Nasu Saru Yaki Amadi CAB Chatnaba Yaroi Haiba Kholau Singsu Lauki Khongjang aduda saruk yakiba menpek ki convener Yumnamsa Dilip Kumar na mamang thagi kunmanga da Kohima da pangthokiba North East Forum for Indigenous People gi mifom na laukiba warep ki matung ina ngasidagi awang nongpoki state singda ngasidagi hona chap manaba pungpham da khongjang sangsinbani makhata na su lepalaitana khongjang kaya sangsinkigani amadi matam gi matung ina miyam da khongjang sing lepthorakani haiki Mahairoi singna college satra ki college ki satra singna magi oiba school ki college ki institution singi amasung dukan ki phamba singna kaithen phamba singna magi dukan ki mamang da kaithel ki mamang da thorak laga asigumba 11:30 dagi asigumba clearance call ase miyam gi makeup thokne haibagi makeup thokna naba amasung CAB gi mayok da lepi haiba khangna nabagi bel asi khangdana miyam asi yakai bani asigumba khongjang ase ngasi dagi horga leptana changsin gani aduga matam gi oina changsin ga tongan ba khongjang adudi matam chana lauthok charakani asigumba men pengna silli ba khongjang ase North East state singda CAB chatnaba yaroi haibagi akan mu kholaw aduni North East Forum for Indigenous People ki convener Ningthauja Lansana ngasidagi North East ki miyam na CAB yaningde haiba utuna khongjang sangsilaba fawbada Union Minister Amit Shah na tadrabadi North East ki miyam na aikhogi yelhomi singbu kanjanaba apamba lambida chatkhiba tabani haikhe Then we have to decide our own future in our own way. Yellow me Madugi Mayak Lara Kudam Dong, Clarion Cole, Kingi Bakangsi, Lauri Bakola Mayam Sina Makoy the Kangan Baduning a second Toribus. Democratic in a sensitization, quite Todana Miam, Kudimak, Mikap Tongani, how you Awano Poglam, Kunimak, Achimasida, Indiana, Karimushita Bataraba, Adu Ibataragadi, Indiana.
मिटोप सिंबू येलो मिदगी हेना नुंसी हाइबा खुदम पीरे हाइदना अखोय खनगनी Khongjang asi Johnstone Higher Secondary School, CC Higher Secondary School, Manipur University, Universal Academy Singjama yauna tongan ba mahiloi sangsingi mahiroi singnasu school singi get mamangda Khongjang sangsin ke Thoubal, Bisenpur, Kaksing, Imphal East amadi Imphal West ki mafam kaya dasu miyamna Khongjang sangsin ki Namdulong Women's Society amadi Youth Club Namdulong da Khongjang sangsin ki hiang thang tarahei konjingi maitai pangal singnasu hiang thang da Khongjang sangsin ki khurai haikru makhong khumidok bazar da su Jamia Misbahul School ge mahiroi singnasu Khongjang sangsin ki The Northeast Forum for Indigenous People NEFIP ki makhada ngasi menpek na mapung oiba thaudang loduna lamdamasida CAB gi mayokta pak sana sangsiliba Khongjang asibu sogoladuna punsi kaithel apun balub amadi thangmaibal auto union khusam naduna ngasi nagamapal paring dasu kaithel phambi ima evel singna human chain semduna CAB 2016 lamdamasida chanahanba yaroi haiduna yaningdaba kholaw kayasu laukhe Sangai Pro Kabui Khul dasu Khul adugi miyam na CAB awang nongpok lamdam da chatnaba yaroi haiduna wakat Khongjang sathaki Khongjang aduda withdraw CAB 2016 from Northeast India stop racial war upon Mongolian Asian people amadi Manipur imana yaifare haibina thaba placard sing sizinaki loinana Manipur gi yelhomi kangadabani Manipur da CAB chatnaba yaroi haibina chingba kholaw kyasu lauke Manipur Peoples Against Citizenship Amendment Bill 2016 ki mayokta menpek na sangsiliba Khongjang sing sawatuna nambol apunba maira paibi lufna sinduna nambol kaithenda yaningdaba kholaw kya lauke nampal gi thomi sing amadi kaithel phambi ima singna tholaktuna nambol kaithel gi tidim lambi gi mamang thangban nakalda Pareng lengduna left ki miyamna Manipur da Citizenship Amendment Bill chatnaba yaroi yelhomi kallu Manipur imana yaifare haibina chingba kholaw sing lauki district police ki maikai dagi so pamdaba thodok sing thoktana ba ningthina ngak senke Jiribamgi Congress Bhavan dasu mass public protest against Citizenship Amendment Bill in Northeast India haina thaba banner thetuna Jiribamgi CSO Singh yauna wakat mifam phamkhe ngasigi wakat mifam aduda we oppose CAB withdraw CAB unconditionally amadi no CAB in Northeast haina thaba banner su sizinake Khongjang aduda saruk yakiba manpack Jiri gi convener W Dinesh Maitai na hakibada manpack Jiri amadi NEFIP na Northeast ki mafam khudingda ngasi sangsiliba Khongjang asida manpack Jiri na su Khongjang asibu sogoladuna Khongjang asi changsin bani aikhogi pandam asi phangdriba fauba Khongjang asi makhatana sangsin gigani haike kep ki mayokta changsil leba Khongjang asi saruk ama oina mati koi menpek Jiri na su hariba Khongjang asi koi Jiri da sangin jabani maroina hoji kep ki mayokta koi notice ki sin mathungna hariba kep asi notice sanaba yaroi haiba wafam si koi Jiri su sogoladuna asi maroina Khongjang asi changsin bani Wakat mifam aduda saruk yakibi nupi gi luchingbi amana sangsiliba Khongjang asi India government na khangbidrabadi makha tabasu ekhoi Khongjang asi sathaki gani haike Ayuk pung taramathoi dagi haukiba wakat mifam asida Jiribam district asida laiba community sing leaders amadi CSO sing nasu saruk yake menpek amadi nepik na lokal pakhong na su ko su le Tilhau bora manungda amadi blanket ki bag manungda hapchilaga lotuna purakpa masing yamlaba WY tablet amadi brown sugar ko konana mioi ama Assam Rifles na fagat pangam kre pau asin hai ngarang numidang pung tare rom taba matamda more lambi paringi khudeng thabida laiba check post ta taranithoi suba Assam Rifles na more dagi Imphal tamna lakpa angoba machugi eco van ama check toba matamda WY tablet lising kun amadi brown sugar kg ahumga gram chahum fagat kibani fagalaba WY tablet amadi brown sugar asi malem gi kaithel da chaurakna
lupa crore taruka lakh humfurom gi oigani potlam sing aduga loinana fagalaba mioi adu senapati district tagini as longnom village tagi Mr. Paumilen Haukip chahi kungani apokpa otkhomang Haukip kawi mahak fagalaba potlam sing aduga loinana more police station da khusinakre hairi Mamang thagi kuntragi nungtil pung anirom taba matamda achan bigai awang laikai mapag Imphal turenda takiwa khabam maning laikai dagi chahi tarani thoi khakta ngairibi Waikom Kamala Alliance nanau bigi haksang thiba khangdana lairakhiba adu ngasi ayuk pung taruk lom taba matamda asiba haksang oina fangbangam kre panba yabadi Miyam amadi Manipur Fire Service ki kangbuna Waikom Kamala Alliance nanaubi thibagi thabak chathaduna lakibani laikhidrabi Kamala Alliance nanaubi atopa mamanabi aniga punna sanaminabada khanghoduna turenda takibani mahak hauji class 5 tamlibi mahairoi amani Manipur ngasi ayu pung taramathoiga minute yankhaiga mari chatpa matamda Richter scale mari dasmik mapan yongna pangkan kandana yuhar hakre yuhar aduna maram oiduna Manipur gi mafam ayambada chaurakna second taret muk nekhi yuhar hakiba adugi epicenter na Imphal East district ki manung chanba lamlai dagi chaurakna kilometer ahumlom lapa mafamda oiki hairi adum oinamak yuhar haba aduda misimina amadi lanthum mangta kibage pau haujingmaki oinadi laitri Hauzik pau gemertan aten break amatang lauzari Nupi ekhoi gidi khongthang khuding seksiningai gi seksiningai ngaktani mafam matam khudi makta aina cheksinduna talakli adubu mahausa gi khongchatnina khudung thiningai atumak oi Manipur da ahan boina iramda masida sajaba ningol khudo adubu ngasidi ekhoi chingna ningai oidre ekhoi gi damak Bright Enterprises ki ningol khudo Takadoriba ningol chakobada set innabagi damak quality leiraba ahongba mamalda pinabagi damak sem saduna leiraba nagamapal ima kaithel opposite ki first floor da leiba showers boutique showroom inat ki oiba apama makhal gi firol suna phangadaba showroom loinana Christian singi wedding da seasonaba wedding gown su mafam asida phangbigen nupi gakdagi natana angang sing amadi jeans ki pant shirt half pant coat vest coat kurta pajama faijom kurkur faijom amadi ready made faijom makal suna phangaw mafam Yam nueva pao mana mafam masida adom adom gi apam design kuding makki order slokjari amtang lengsin biro khwai brahmapur nagamapa ima kaithel gi opposite gi fast food da leiba service boutique break ki matungda makhataba pau pizari tangna thokpa thodok singi manungda ama oina ngasi konung mamangda nauna sagatpa dukan amagi saijin kintharakpadagi sinmi ani aruba fibamda sokpadagi advance hospital da laikana kre kok thabak amadi phinungi kayat kayada soklaba mioi ani adudi head mystery oiba kairaudagi kisan pukri mayum chahi kungani pan apokpa joylam amadi urup awang laikai dagi jugali oiba sangom sumbam askar chahi kungamanga apokpa helim kawi hairi thodok thokpham dagi phangba pauge matung ina ngasi thodok asi ayuki pung 10 rom taba matamda thokibani dukan asi konung mamang purana rajbari 2 dagi thonga Michael gi dukani hana Melody Hotel oiramba adu nauna sagana bagidamak dukan asi shamjinbani ngasi kinthariba asi ngasi dagi tha ani muki mamangda haiduna thamkibani amaromda thabak suminaba urup awang laikai dagi Riasna tom TV da fongdorakpada ngasi kintharagliba asi mamangda suramba miwisingna haiduna thamlambani Sariba dukan asigi floor haina nabagi damak yumbuna hairakpadagi aikoi tarukna ngasi dagi thabak suba haunanaba sem sabani adubu haiduna lairamliba asigi ngaklo oiriba wa thaidok thaijin tawbada mathakki aheiba adu kintharakpani haiki Pharmacy sarambaneba pharmacy sari si lauthoga koi satar du ingat kadamina lauthokpa hauba kansida wa haiba somai wa mari manga lauthokpa hauba kansida adum pulap punna chatune adagi jalurjina pulap punna tarakpaneba aduga aina Hauji satar sigi makhong du jot da ko laga lei hobneba aduga mabani na makhada amasina makhada dagi amaduna sagai makhada leibneba aduga punna moyni sinan kibneba aini ya laga lei hore aduga hauji ki harba dumaina moyni si nallaga adum leirame aina kumakanda du mayam kausalaga mi nalle na tawga adum lauthokna baneba
CAB gi matangda iho hoba matamda emotion na hana mangoinarga hobadi aranba oigani tare tara thok na khanna nainaduna afaba khongthang amada achumba khongjang changsin bana pumnamaki yaifagni haina kaksing kendra gi MLA Y Su Chandrana haikre wafam ase athum ahaugi asa athak fangadaba ima sweet haina mingthonba anoba dukan ama ngasi pauna bazar da hangdokpagi thoramda haikibani mahakna haiki ngasi mafam asida asa thaki dukan ama hangdokliba asina miyamda kanaba kaya piragani dukan asida lairiba polam sing Manipur gi tampaki mafam singda home delivery tawbagi khudong chabasu laigani haiba asimakna miyamda hena khudong chaba amasu piragani haiki Same so khoi luin chape ai khoi luin chalaga haiba diri chance to khara dimni duna basically the Honorable Sema Home Supari Natro, and the cabinet ministers in Salaga, Natraga party delegation, BJP government delegation Salaga, Prime Minister, Home Minister, me India, Anidu Neba, Anidu Unatokosedi, immediately Darkar Ibrahim Kali. Lisang Sina Satharakpa Pradhan Mantri Ujala Yojana scheme gi makhada LPG gas connection pibaki thauram gi saruk ama oina Bisnupur district ki manung chanba Maibam Chingmang Ibudau Loya Lakpa community hall da 24/39 Nambol Maibam Chingmang BJP booth level committee amadi oinam Tanglai Indian Gramin Bitrak Anina Sinduna cooking gas connection yenthokpagi thauram ama ngasi pangthokre thauram adu da BJP Manipur Pradesh की Vice President retired IPS TS Basanta BJP Nambol Mandal की Secretary Adjutant retired Headmaster Ais Singhajit Amadi Ward Member and Git Chandrana Athoiba Mithunglen Oike Thauronga Mari Lainana TS Basantana Vote Mayada Miyam की सेवा तौरम लगा vote का क्रबम मतुंगदा Miyam दगी लैथोक्तुना चेननबा होनबा मियो एदु अफबा लुचिंगबनी हाइना लौबा यारोय हाइखि अदुगा आई सामसु IPS रेना चही यामोन I working at a proposal of the Nyan Savato. I use it on what every comes to I know it again. What you can do, party of the honorary, I am putting the Canada. Come on to the women's seen every of the college. Other Tobulati, a good democracy, Canada, Tunga, I could election I could election Hojik Pau Merton attend break Amatangalajuri. Presenting India's widest range of eco-friendly scooters, Okinawa Scooter. India's longest range and top speed of 75 kilometers per hour. Powered by lithium-ion battery. Government of India famed to certified. Get advantage of deduction of 7% cut in GST for electric vehicle. Can be driven in rain and hill. High-speed electric scooters. Pollution-free vehicle. Smiles for miles. 20 paisa per kilometer. Smooth driving on hills and valley. Loan available. Financed by HDFC Bank. For details, please contact Okinawa Scooters Showroom, Wangi Services at Malom Bajar, Imphal West, Manipur. Or contact us at 700-5830-142 or 87-877-23780. Break matungda makhataba pau bizari Jiribam district ki Vidyanagar da Youth Affairs and Sports YAS department ki makhada lairiba multi sports complex ki matik chaba infrastructure lairiba su district sports officer DSO laitabana afaba sanaroi sing puthokna na bahona bada khudong chadaba kaya mayok naduna laire haina All Jiribam United Club Association azuka ge vice president M Premchandra Fongdurakli mahakna makha taraduna hojik Jiribam asi district ama oirabanina Yas Department na District Sports Officer DSO ama thambiduna Jiribam gi sanaroi singbu yamna mating thokna sanaba ngamna ba laingakna thorang lokhatpiu haike
Youth Affairs and Sports Department Jirivangi Superintendent M. Tilok Singh na haibada ing sok lisingani ka taraga tarukta matamadugi Chief Minister Okrom Ibobi Singh na Youth Affairs and Sports Department Office asi sangarambani ngasi fawbada staff taruk lairi adudagi Superintendent amana DDO oiduna lairi hostel indoor hall amadi infrastructure fazana laire maram aduna houzik Jiribam asi district ki thakta lairabani na district sports officer DSO ama thambiu haike Laibak sigi singthaningai oiba miyamgi dama kathokpaga loinana thabak tawriba saknai raba mioi singtada chahi kudingi piduna lakpa Indian Legend Award 2019 pinanaba khangatpada Manipurdagi lamyanba group ki finance ki chief managing director Laimuzam Pratap Yarakle Delhi da West Oba Transpire Solution Private Limited na pigadoriba lemjiningai oiba award asi tha asigi chechat tarago humdoida Dindayal Upadhyaya Auditorium Dwarka New Delhi da pangthokpa thoram amada laibak sigi saknai raba Major General GD Baxi amadi saknai rabi Bollywood actress Mahima Chaudhary anina Laimuzam Pratap ta khusinagani Sonotech Video DD News INI ZNN amadi Air Foundation na sponsored oiduna pangthokodariba award distribution ceremony asida laibak sigi masaknai raba mioi kyasu sarugyagadawri Prithvi sel tungi fibam asi achoba samesya kaya mayok naba haure haina Singapore ki Deputy Prime Minister Heng Swee Keat na phongdokre New Delhi da pangthokliba World Economic Forum gi India Economic Summit da Deputy Prime Minister na globalization dagi amuk halakpa thuba matamda technology gi ahongba kaya lakpa amadi lairiba lan thunga Lakliba income ga chana daba kaya sina Prithvi gi sel thungi fibam asi choksinana bagi achoba maramni haina phongdoki masigi mathakta US amadi China gi marakta lairiba trade war asina hena chaitheng piri haike ngase yuk phone khiba pause singda kari kari maru eba pau yor bagi habdu mem punamu meng taminasi Lamjingba Times Chief Minister TH Biswajit akanana unakre Finance Biswajit apiraba yai Mafung fava lunan bagi pandamadu fangnaba honasi Nazma Heptullah Sangai Express CAB gi mayokta mahiroi singna su khongjang changsin gadawri mitop masak khangdok pagi khongjang haukre pukning amasung haksang luna na thamsi Governor Pokna Form National Cleanliness Day pangthokre Mahatma Gandhi miyoiba khunaida ingtappa nungsisanaba puraknabagi damakta leplamba lusingba amani Governor Mahiloi Sangsing sengbatnaba lupa koti chamari marifu pirakle Aikhoi mipal tangdana hingba ngamnaba wakhal khanba matam oire RK Ranjan ngasi wari sanabade loikre Central Leadership Imphal da athubada laklaba yari Naharol gi thongdang mipum khudima pu manaba mityeng amada yengba Mahatma Gandhi gi wakhalon hawjiki mirolna tung ilaga chatpa mathau tai Governor Chief Minister N Birena Amit Shah ga unakre Dissident MLA Minister Singh Yasinaba puraknabagi matangda khanakre CAB gi mayok tengasi miyamna ayuk pung 13 dagi lambi da kholaw lawduna khongjang changsin gani Mahiroi Lupsing BSc gi parikha gi result da fail oire haiba Mahiroi ani amuk hana pakhumse yenglubada mari suba amasung manga suba position taramle sana leiba phammunabagi lan Amit Shah na nakal animak themlaga thadorkle Manipur da thokliba plastic fattabasing dalmya cement na lawrga hairakle Matam chupada luna na lainanaba firep laurasi Governor Fail oire haina lawthokluraba Mahiroi ani position da yawramle Isel Express Manipur na National Cleanliness Day state ki thakta pangthokre Gandhiji asi malem gi singthangai oiba lusingba singe marakta tomthin ngalibani Heptullah Manipur gi Gram Panchayat samaga humpumathoi da Gram Panchayat amadi Village Development Plan hokdokre Iraiba Gandhina ahimsa bu sakti lairaba khulai oina British ki mayakta sesinakhi National Cleanliness Thoram Manipur da faksana pangthokre ngasi CAB gi mayokta sangsingadoriba khongjangda Mahiroi Lup taruk yauksinkhre Mahiroi singna saruk yabiyu Loisle pada maru iba pau mukan na pizari CAB sanaba yaroi aikhoi mikap thoklasi haina mafam kaya dagi khinglak kiba kangsigi makholna tampaki district singda punnin linkhre Minister Amit Shah na tadrabadi North East ki miyam na aikhoi gi yelhomi singbu kanjanaba apamba lambida chatkiba tabani haina NEFIP ki convener ningthongcha lanchana haikre
bora manungda amadi blanket ki bag manungda hapchilaga lotuna purakpa masing yamlaba WY tablet amadi brown sugar ga konana mioi ama Assam Rifles na fagat pangamkre. Amadi ngasi ayuk Richter scale mari dasmik mapan yauna yuhar hakre dukan ningkai bagi thongdokta simi ani soktuna aruba fibam da laikat nakre. Hौzik ki oinadi Manipuri pau matang sida loijare mi eng tabiru punamakpo ARUNBALA amukana kurumjari.